Recent job news. Advanced Finance and Service Head Office Kanchipur Kaksing branch invites applications from willing candidates for the lying vacancy. Image Powder Yang Bill Simbu and without them command and Tram Noxable in a Krumjari. Nasi Maru Powder National Rivers Conservation Plan Makada, like a Limitabux Sinister and BNA Creek. Hanba, Hyrokran 2021 MLA Dr. T.H. Radisham Labhan Saint Creek. Flower and Surgan Festival Ama MLA Fazul Rahim Nasi, Hodokre, Benana. Ketishina SFC Amasuna, the Michael P. Creek. KMSWC Musung AIFA to Sakre. Housik Mapung Pau, Lobby Zip Minister NBN High Crate, Nambul to Luna, Tamna Paikaliba, Tabak Torum Singh, Lakadar Mikali Mao in the Russian Honorgani. Wapam Singasi, Harangway Tung, Mibam Lekai, the National Rivers Conservation Plan in Makada Paikaliba, Suarez Project Ki Tabak Singh Bidan Hacking Nana Yingsin Kibapono Kivani. Bidan Makata Aduna National Rivers Conservation New Delhi Makada Lupa Crore, Maudaga Taret, La Kumra Taret Sangna, Pakat Liva Project Asina, Nambul to Luna, Tambatanatana, Masiga, Quiver Level Lopum Singi, Italo Kongi, Kanabo, Pangalagani. Safe Loktak, Safe Nambul Hibum, Matamda, Amot Akai Krasing Lopa, Kotopana, Yaroi. Iroshemba, Samusang, Matatagi Tarak Liba, Patahudi Mayam, Loktak Tarak Libas Ni, Machina Gadaida, Loktak and Gadoriba, Kayam Queen Sanga Hingadoribano. Mayam sing si Kokonaba pipeline the Pugadoribani, Mashida Prajamiam Tengwang Yu, Isai Shana Todang Lodravadi, Legang Kanmangam Haike. Concert Duda, Forest Minister, Ongu, New Miami at the official Kasu Yake, Amurumda, Bongsagi Kanbal Lupna, Safe Nambul, Safe Environment, Hiva, Cleanliness Campaign, Amasu Sinister Nahodoke. Assam Assembly Mikulga Mari Lenana, Demaji A Shida BJP Mirep Oigadoriba, Dr. Ranol's Pegugi election campaign da Manipuragi Kaksing ACG MLA Mayalabam Rameshona Mihut Asibu Mai Pakananaba Ashangi Niam the vote concrete BJP Gapunas Sanminariva AGP Amadi Jan Sakti Party Mihut Singh Yauna BJP Bu Shogat Pamio Lak Anirom the Saruk Yadno Pangtoki Batram Aduda Nedagi convener Hemanta Bishwa na Atoiba Mitungnen when a Saruk Yaki Tromaduda MLA Mang Rameshona Saruk Yakiba missing Yamlava Ashangi Miami Puning Singsiladuna High BJP gi Maruiba Todang Loriba Assam Minister Sarvanal Sowal Hemanta Biswa Sharma Amadi Mute Oiba Dr. Ronald Speguna Prime Minister Narendra Modi gi Miyang Makada Awang Nongpok Labdamda Ahongba Ama Poropangamle Assam this Hariba India gi Khwairi Sangba Bhupen Hazari Bridge Asina Mayek Larva Kudamni Manipurasu and Biren Singba BJP gi Lengak Asina Sakut Thorangi Tabak Kaya Pakalak Balepri Maramasina 100 Pangthop Kadoriba, Assam Mikalasida, Demazi Sida, BJP Mihut Oriba, Dr. Ronald Spegubu, Mai Pahanbio Haike. Aikoi Mai Kabasinzaptagi, Lapna later see, Haiba Pandamda Nasi, Han Bahirogran 2021, Mui Listing Kayana Saruk Yadana Hirokta Pangtokre, Athletic Association of Manipurgi, Lamzing Makada, Hirok Athletic Union, how na Silaga Pangtokpa Lamzel Adu, Kanu Anitona. Kaidoke, Han Bukano Kilamzel, Kilometer Nipan Gilamzel Adu, Hydro Assembly Constituency MLA Dr. Toksom Radesham na Hydro Part 1, Haitu Primary School Mapadagi, Lamtaba Lunana MLA Masamak, Lamzing Laga, Lamzin Senke, Tawal District SP Dr. S. Ibumsa, Yaski Assistant Director C. Stage Kumar, Amadi Ati Department Ki Makuk Tongumio Kasu, Lamzel Aduda Senke, Lamzel Aduna Hydro Part 2. Parok laga Hairot Part 2 the Laiba Hairok High School gi Lampakta Lamthungkham Oike. Anishuba category na Hairok Assembly Constituency gi Lamjel Masana Upamjaba Lamjel Shahum Henbana Saruk Yaba kilometer Taragi Nipa Masha Masung Nipi Masagi Open Mini Marathon
lamsang lamjen gi athoi hen khangadaba lamjel adusu MLA Dr. T.S. Radheshamna Khongjom War Memorial Complex ki gate tagi lamtha ki aduga Hairok High School ki lampak adumaktada lamthupam oiki MLA Radheshamna hai Hairok ase lairabana masing henba lamdam amani mama mapa oibisingna wana pangalna thabak su nomjaraga masa masu sing tungda asangba mi warkani haibagi thajaba amaga iroinana mahi tamhallaga hojikna masa sing drug sinarpadagi mama mapa kaya ningba kaiduna leire haiba pau taba yamna nungaite ningba kaibana henjilaktuna mamaida masa matom tasijakiba mama mapa yaure masi laibak thibani drug ke saithengdi imung manungdagi keroi laikai yuksilakani aikhoi ikaibagi matam natre imung amada ichadu drug sinabagi khudam changdam phanglabadi mahaku karam haina drug tagi kansige haina puthokpirau losin biganu aikhoi mayam sanglaga matam sana laying biraga miyoi adugi punsi kanminasi MLA na laying hairaga su laying jage hauna aikhoi mayai kaba chinjak tagi lapna rasi haina hodrok leba sei matam chap chare Hairok Assembly constituency da leiba imung amatana drug yonthok yansingi thabak asi tawiganu khong pairaga khurum jage hingnabagi lambi leitabo orbasu hingnabagi lambi adu MLA pisagi haibu wapam su Radheshamna phondoke kilometer 10 gi lamjel sangdamnaba aduda Nipa Masagi Kanglukta Nongpok Sengwai dagi Y Sana Thoina Ahanba Hairok Part 1 dagi and Samarjitna Amasung Hairok Part 3 dagi L Rimasna Matangsina Anishuba Amasung Ahumsuba Taki Nupi Masagi Kanglukta Hairok Part 2 dagi Kumantem Anjana Ahanba Saikom Memsana Anishuba Aduga Hairok Part 1 dagi Ningthojam Durgana Ahumsuba Taki Makok matang taraba ahumda matangsina sale oina lupa lising kon lising tara manga amade lising tara amade trophy amamam khusina ke nupa masagi kanluktana lupa lising taret amasung lupa lising manga amade trophy amamam khusina ke ngasigi thoram adugi saruk ama oina Manipur lenga ki Yas department ki maikai dagi Hairok ki club singda sanakona bagi polon singsu yanthokke Alliance for Development Alternative Manipur Adam Kaksing Musung Junior Social Scientist Hub Ani Kusam Nadu Silruna Angansing Eco Park ta World Poetry Day Thorum Ngasi Pangthokre Ngasi Thorum da Saknar Kavi Yankom Biharina Biramongol Pukramna Iba Poster Kavita Ahum Phongkri Ngasi Thorum gi Makha Tarakpada Kavi Trahum Doi Saruk Yaduna Mahusa Saithawa Saying Saidinabagi Thorum Su Pangthokre Amurumda Heritage Complex Angansing Eco Park ta Leptan Satrakpa Sunday Eco Club Activities gi Saruk ama oina Mahiro Singna International Day of Forest 2021 Thorum Pangthokre Thabakna Punsini Haiba Timda Site Classic Management Center SCMC Mayai Loisang Sora Maning Laikai Kaksing District Amasong All Manipur Nursery Farm Development Organization AMNFDO Anina Punna Kusamna Duna Ponbi Restaurant Kunutas Laikai Kaksing da Ngasidagi Flower and Sugarcane Festival ama hodokre Throm aduda MD Fazul Rahim MLA Wagai Sina Athoiba Mithong Assistant Professor MD Nursafi Hana ITVP gi Assistant Commandant Oiramba na Thorom Mapu Nandababu MPS SDPO Kaksing P Baby Ward Member Kaksing Municipal Council MP Sak Hana Kaksing Municipal Council Ward Member Oirambi amasong Nirupama Laisram Mrs India Legacy Photogenic Amasung Iconic Women Awardina Akanaba Mitung Singoina Saruyake Saliba Tasi Kulumdoi Power Nomithumni Satagariba Flower and Sugarcane Festival Hodokpaga Marilena Atoba Mitungi Warol Piriduna MLA MD Fazul Rahim Hai Manipura Lenga ki Tabak Kakta Naiva Yaroi Maramde Aikogi State Asay Pikraba Mashagi Sentok Nintina Lejadava Industries Nintina Leitabana Naha Singi Tabak Supam Nompam Nintina Leitaba State Amasu Oiri Aiko Ishagi Industry Nintina Leitaba Tabak Supam Leitabanina Ishana Ishagi Tabak Bijaduna Hingnaba Honaba Haiba Ase Tangai Fade Nasi Naha Kayana Lay Makal Kaya Sar Semduna Yolaga Masagi Semron Pagat Handuna Hingnaba Honaba Asimak Puning Tawat Ingaini Lenga ki Tabak Kak Naibanatuna Isha Ishana Ishagi Tabak Bijaba Haiba Asimak Yamna Maru Mathau Tare Haiba Ugi Wapam Phongdokke Flower and Sugarcane Festival Asida Manipur Leiba Leibu Pamjaba Miyamna Lakpiduna Makal Kayagi Ningthirba Laisar Sing Leibiu Amasong Laisar Semjerbe Sing Punging Thotpiu Haina Site Classic Management Center SCMC gi Director MD Adim Site na Miyamgi Puning Singsilake
Hairok Assembly constituency da ahan ba oina thabak sufam nongpham leijadaba miyoi kayada lemna low piduna low uhannaba thorang ama paikhat pa haure lemna low uhangadauri ba low sing ase low ase ibotomi memorial charitable trust hairok na likhatchaba land bank na miyamna mateng tawirakpa dagi ngamjari bani hojik land bank asi da low sangam sahumlom hena leire haina hanagi minister su eram Hairok Assembly constituency gi marangthem okendrona foundokre Hairok Assembly constituency gi manung sanba ingurok youth club ki nauna saba sanglen amasung community hall sangam gi thoramda athoiba mithung gi warol peduna hanagi minister oramba marangthem okendrona makha tadun hai vote me ada sel kharap piraga mi leibagi sanabi ase atopa assembly constituency da muthatpa ngamdrabasu Hairok Assembly constituency asidadi Masigumba sanabi asi muthanaba kanna honari Assembly constituency asigi awa ana tarba sufam nopam leitraba singda low piduna uhannaba tharang asi niyam khangna atuba da hoduk lagani tharang asi Assembly constituency asigi mafam khudingmakta mathang paikhatnaba sem sare pigi doriba low asi aigi migi khaiduna khwaidagi lai badu khallaga pigi doribani hayaduna tharang asi Lebak asida ahan ba oigadoribani amadi land bank na lemna low hangadoriba asida ibutombi memorial charitable trust nasu har tilhak hidak na singbasu pinabagi pandam thamli matam gi mahi marong sing thahanduna sotraba singda tengba amgi thabak asi mai pakna hauna honari haiki community hall sangaduna khusinabagi thoram aduda Sarangpat Jilla Parishad member P.H. Heramani, Wangkhem Jilla Parishad member K.S. Sobha Amadi, Pradhan Singh, Councillor Singh, amasung social worker Singh Susaruk Yake. Hairok Kendragi Manung Sanba polling number 33/22 gi Yumthong Nipu Taruki voters Chamaga Yankai Taruk SIP election agent Yauna. Kendra Sigi BJP gi MLA T.S. Radisham Thadukuna Hanagi INC gi President M. Okendro Singhaga Punna Sanminakre Hairok Haitupokpi Mamangda Laiba M. Rasmani gi Yumda Rasmani Amadi Magi Kangbu Singa Sakang Maikang Nabagi Amadi Congress Sangbagi Thorum Adu Pangtoke Thorum Aduga Mari Lenana Warangtam Okendro Haikibada Hing Siamasung Hingansi Haibagi Pandamda Wakal Manaba Miam Punmin Naduna Aikoigi Iramda Manipur Amadi Hairok Kendrabu Sangat Sagat Bahibasi Maru Wakal Amadi Halduna Wakal Labor Mikaya Matau Tarakba Aikoi Damapung Padan Lerambadu Anova Wakal Labor Kaya M. Rasmani Gumbakaya Sangbiratuna Hairok Kendra Ama Anova Manipur Haibagi Manglana Du Ngasi Uzare Politics Haibasi Mi Sang with the Mani Irebak Sakut Nabahonagadavani Isai Sagi Kanabagi Wherever business Taugadabani Aikoi Puna Sami Naduna Sakut Pa Iramdam Ama Sangulasi Haiki Ngasi Marsi Tangkunathoi International Forest Day da Kaijenglang ama kanbiduna mahusagi phimda hinganjarunaba mafam chaba yengduna Kaksing Forest staff singna thadokre Kaksing makha lekai dagi en bitesona Kaksing uya laukonda hangam khawba chatpada huina tanaduna lerambadagi sa adu kanbiduna Kaksing Forest da ngasi sinarkhibani ngasigi Kaijenglang Thadokpaga mari lainana en munan maitai range forest officer Kaksing na haikibda Kaijenglang asi matam amada malang kaina phanglambadu ngasidi umang wamang kokthokpana leifam lek taba amadi toina hatpana sama khalasi endangered species ama oire amadi Wildlife Protection Act 1972 gi matung ina schedule 1 aduga atangba jiba ama oire en munana makhata na haikibda Kaijenglang na usi hangoi sum amadi til kaya saduna hingmana mausagi khal ngakpada asawat Daita Lowda Natana, Mu with the Kanaba Sowa Daita Lowy, Nasi International Forest Day na Lak Pada Ikoina Sa Sibu Kanbada South of Pokli Manamdi Ising Litaba Lokong Mi Lenadaba Yum Amadi Mi Kanadaba Kaitel Gum South Sek Litaba Forest Kedonda Mapung Power Forest Oiroi Manamasina Ikoi Puna Forest Yokat Minasi Amadi Tungi Mirol Gidamak South Sek Sing Kan Minasi Haina and Munana Miamda Apil Toke Nasi World Down Syndrome Day ga mari lainana Relief Center for Welfare of Differently Able Persons Manipur Sinduna free medical camp
ngasi Imphal East District ki Kanghu Singjin Khulen da pangthokre hairiba free medical camp ase Bharat Sarkar ki Department of Empowerment of Persons with Disabilities amadi Ministry of Social Justice Empowerment ki miyeng makhada Department of Community Medicine RIMS Imphal ga khusamnarga pangthokpani hairiba camp asida Center Sigi Secretary CH Lokeshwari Devi Media Advisor Nimol Ningombam amadi State Commissioner for PWD Sri Laimayum Amarendra Sharma su saruk yaki camp adu da punna sarangna miyoi marfuga taret layang bagal loina hidak singsu lemna phangan ki amadi BP test sugar test amadi blood group na singba kyasu test toguna yengke nomugi oiba free mega health camp amangasi BJP sugnu mandal na senduna Kaksing Khono government high school ge campus ta pangthokre Lamjing Hospital and Medical Research Institute Private Limited na sponsored toguna pangthokiba camp adu da medicine, skin, eye, general surgery, gynecology, psychiatric amadi pediatric yauna tongan ba lamgi doctor tara manga romna layang kiba camp aduda Kaksing Khono gi khunja changwa henbana masa gi anaba sing layang ki loina camp aduda layang ba anaba singbu lemna hidak langthak singsu piki nasi camp adu gi matangda Lamjing Hospital gi managing director TH Ibom Jana hojik asi aying asagi sang holpana Miyamda makhal kaya gi anaba lakpa amadi COVID-19 gi saitheng matungda khungang gi lamsingda thengnariba awaba kaya asigi yenglar camp asi pangthokpani loinana asiguma camp asi makha tanasu state asigi mafum kaya da pangthokigani haike Tawlak Suba Disabled Welfare and Development Program ama Maitai Council More MSU Tengrupal District Committee Khanongpok Apunban Nupilup Singi support makhada Disabled Welfare Development Association Takin Sindura More Premnagar Laikai gi Mandopta ngasi pangthokre ngasi gi program aduda M Thoiba President MCM TS Buddha President Ekodom Durga Sharma President Gorkha Samaj Samiti Kartik General Secretary MSU Tengrupal District Committee Srimati Somabala Social Worker Dhanvir Founder Disabled Welfare Development Association Singna Maru eba Music Oike ngasi gi program aduda disabled singda wheelchair sing yanthokki loinana Lukhrabi nupi singda seng alu tum thaun singsu yanthoke Manipur Pradesh Congress Committee ki President Govind Das Konthokdun high kre freedom of speech ki wanthok lehendaba lengak asi citizen centric government ni haijinduna Manipur ki miyam bulamjingdam honoriba asidagi aikoi mikap thokpa matam oire wafam asing asi Bishnupur Kendra leba MLA Govind Das ki yumda pangthokpa mahaki apokpa Konthokjam Gojendra gi laikhidabagi nifurak suba thoramda MLA na phono kibani ngasi pangthok kiba thoram ase Konthokjam Gojendra Trust na sinbani thoramgi manungsana sahi humbu manga helaba ahan satet ka kunthra manga amadi mapur kaina khrabi nupi chama marphu manga da tha tara gi pension gi semphamsu yanthokki ngasi Jirbam district ki Champanagar community hall da Malem gi Sairengi numit thoram Manipur Sahitya Parishad Jirbam stingra pangthokre W local Assistant Professor Jiri College Samban Duram Khogendro President Manipur Sahitya Parishad Jirbam Amadi N Manikanta President Yaul Club Champanagar na Chief Guest President Amadi Guest of Honor oina Dais Phamki Malem gi Saireng numit asi ga mari leinana Laikhidraba Manipur gi saknaiba aiba Elangbam Sonamani Singhagi mafam da ikai khumnabu utpoina condolence amasu pangthoki Irisa Indian Gramin asigi consumer singda tha ahumlom gas pibidre haibagi wakat kaya lakpadagi AMMDC na office asi thong lonsin khibadu agency asigi miyoi sing amadi lupki thongi singa yasinaba porakpadagi so hangdokhrei so hangdokhiba aduga mari rena all Manipur Muslim Development Committee AMMDC gi president Pusham Sahid Ahmed na phono khibda dilong singkham da leiriba Irisa Indian Gramin Bitragi consumer singna agency asida leramba thajadaba kudingmak thadok-tuna mahupsagum changnaina gas lobiro agency asigi provider amadi lupki miyoi singa punna phaminaduna consumer singi complaint amata lehendanaba thabak torgani haibagi yanaba porakre hairi Dog Protection Society Manipur Sindra Sunday numit khudingi leptana sathrakpa anti rabies free health camp ngasisu singamai Jinga Makhagi Ningthojam Laikai da Trahomrak Su oina pangthokre
ngasi pangthokhiba free health camp amadi anti rabies vaccination ki program aduda 2019 da Mrs. Iowa ki first runners up takrabi Victoria Okram amadi Manipur ki sangnara film actor RK Kaikusu saruk yakhi ngasi ki throm aduda Mrs. Victoria Okram na achauba sel gi mateng ama pangbiram bagaloina lakliba April ti tang marida makha taba anti rabies vaccination program amadi free health camp Senapati da pangthok pinaba hairam badagi lakliba April ki tang marida pangthok pi ayaba DPS Manipur na pikre ngasi ki throm aduda hui hodong puna sani gi mathakta layeng ba amadi vaccination tawkhibaga loina tongan ba miyoi kyara mateng panglum ki makha ta na lakliba March ki tang 19 da anti rabies vaccination amadi free health camp Imphal gi sangakpham bazar manakta leiba Paumai colony da pangthok gani haire Hauzik Uttarakhand da pangthok liba Kumbh Mela manung da COVID-19 sanrukpa yawi phim leibana madubu yangsinliba Central Team amana tharakpa report ki matang da Union Health and Family Welfare Ministry ki Secretary Rajesh Bhushan na Uttarakhand ki Chief Secretary da serol ama irakre NCDC ki Director na Nusingba Central Team aduna Master tuk amasung prateta Uttarakhand laktuna mela manung da oirakpa yaba kaya adugi namak state medical team na kari thabak lakhotliba haibu yaksin khre sahi sanamgi matamda COVID-19 nasi sanrokpa yaba gi achaw maram leibana yamna section ngai oi haiki state na piba report ki matung ina Haridwar da nongda miyoi lising yankhai dagi tadana rapid antigen test oi hairi Mizoram Chief Minister Zoram Thangana ngasi Myanmar ki Foreign Minister Jin Mar Onga unakre unawatu da leibak aduda leiba zo ethnic miyam gi matang da wari sanaki virtual meeting aduda US da based wa Mizo lusing basing su yauke unaki badu mahayan ba amani haina Minister Zoram Thangana hondokre Myanmar ki military junta manung da awatar ba zo ethnic miyam gi damak lei haiba wafam Minister Zoram Thang amadi Mizo lusing basing na haike haukiba numit kharni da Myanmar gi miyoi changmarom Mizoram da sensilakre hairi sensilakraba miyam adugi namak yai pateng bang paikhat pinaba Chief Minister Zoram Thangana Prime Minister Modi da hajakre hairi sanami pawda District Sports Association kasing na sinduna association na sige playground sa thariba Traimpan suba Kishore Kumar Memorial First Division Football League 2021 gi ngasi sanikaba match anigi ahanba ground da KTC Kaksing amadi SFC Sugnu ani na sanaki match adu da KTC Kaksing da SFC Sugnu bu panjal amaswinner thoike KTC gi amatangaraba panjal adu Abasna match ki minute nifu mapan satpal sankibani aduga ngasi ani suba match tana KMSWC Kairak amadi AIFA irengban sanabada team animak na panjal amata sanaba ngamdabdagi draw satkre Hauzik aruba da maruba pawhunu pijari National Rivers Conservation Plan gi makhada takali thabak sing Minister NBN action kre ahanba Hairok Run 2021 MLA Dr. DS Radheshyam lamthang sen kre Flower and Sugarcane Festival ama MLA Fazul Rahim ngasi hodokre loinana KTC na SFC amasuna da maitu pikre KMSWC musung AIFA to sakre Nasigidi parum sadok saba matang sa lojari nyambu amukah na kurumjari